Ising Pikre Haina JJM dashboard list tholakpada cookie amata tadaba anal village kunda cookie gi ming mayam ama yauram le hairi masung Manipur da thangjing gi chathok hengatna ba sendong leina yon ba yana ba thabak paikhatna ba Manipur gi Horticulture and Soil Conservation Department Nodal Officer Department oina thabak paikhat pa hore hairi Kurumjari STB Pau Meeting Tabir Basingbu Taram Nokchari Pau Sandokna Pijari Jal Jeevan Mission JJM gi Makada India Laingakna Yumthong Khuding Makta Ising Tahangani Haikiba Mission asi Manipur dadi mapung faba ngamdre Mission asi gi Makada Chandel District ki khun khara dadi Yumthong Khuding Makta Ising Pikre haina JJM dashboard list tholakpada cookie amata tadaba khunda cookie gi ming mayam ama yauram bata natana khun aduda leiba asengbe imung amadagi hena yauramdre hairi ngasi Chandel da pangtokpa pawmishinga unaba amada anal Land Rule Tangpi Maha Area Branch ki President SNG Larshona Technopol Police Station ki Manung Chanba Sulam Area da Lairiba Womku Village ta Humputara Nithoi Household Leiba ki Manung da Household Yankai di Ising Pikre haina PhD ki record ta Lairi Cookie amata Laitaba Anal Village asida Cookie gi imung kuntareta Ising Pire haina yauram le hairaduna Thawung asi PhD na Lana Semjin Sajin bani haiki Larong Village su Household Chamaga subna ahum leibani adubu PhD gi record adi household chamaga kunipan da ising thakpa phanghan kre haina yauri matau karamna household chamaga kunipan palam libano haiba adu mari leina basingna su yengshin biyu PhD household chamaga kunipan da ising pikre hariba list adu dadi larong da leiba BD khamrin kauba myoi amak khaktang gi ming yauramle atai di khun adu da leitaba larong village gi household amata nate maram aduna PhD gi JJM dashboard yauriba list asi aran bani haike Larshona Makatana RTI tauduna hangba matamdasu JJ mission asi channel da chada marifu tara tareti loire haina khanghalakpasu laikre PhD gi JJM dashboard su thagatuna lairi PhD gi data asida yengbata masamake khunsu oriba lambung village su household chaniga nifu mathoini masida department ki record matung ena village asida JJM gi makhada chada marifu humdoidi ising pithakre hairi masidi aranba yamna chumdaba record ni mamangda su hiram masida yengsin binaba yumthong khuding ising pithak piyu haiki basu laikre adubu ngasi fawa mari lainaba singna hanna yengbiraktri haiki hiram masigi matangda su tongan ba khunsingi chief singsu high court case ama file tawduna lairibani ikai khumnari ba high court nasu miyam gidamak achumba wayal tawbirakani haibagi thaza basu lei miyamna ising phangdriba asi laingangna amuktang yengsin biyu turel gi ising sumot pana maram oiraga thakpasu yadre bazardagi leiraga thakpa natana atopa pambai amata leite leizadaba ising leiba ngamjadaba imungdi ising thaktabagi fibamda leire maram maduna PhD asi miyangi namthak toba department ama oire hairaduna mari leinaba singna mityeng changbiduna department ki aranba mayam asi chumthokpiduna miyamda ising phanghan biyu haike ngasigi pawgi mifam maduda sarukya kiba El Thangkham village ki chief SNG Lumdilna El Thangkham village su laingakta tax thiduna leiriba household asi nipu matoi khaktani masida household chamaga humputara da ising pikre haina record ta yauri masida khunge midi amata yaudre village asida kana su ising phangba leite hairaduna hira masida mari leinaba singna mityeng changbiyu haike Vumku village asi 72 household lay aduga PhD gi report ki matongena 50 household sidi tap water connection se pi khare ising thak phang khare haduna adubu akuna sum yingsing bakan sida data si lok thog ying bakan sida masida 27 cookie family sing entry tawramme cookie sing se Vumku village asida single household su leite masianal gi village ni masi chumda ma leira PhD gi report ta lonana larong village asida household se 103 laibani chamaga ahum PhD gi report matungena di 128 household da ising takpa phanghan gre aduna kamaina 103 da 128 household panjin mero masisu aro 13 yengbiu maduga loina out of 128 household tap connection water se pi gre hai basida annal macha habadi khun adugi original asengba mioi family amkhag yawi maming madu serial number 5 ta BD Khamring wife of WNG Remis masi khaktani mona aduna larung khulen gi JJM gi matang de singpi khre hai base achum ming ama phau yaw dres
khungi amakakta yaurami atai singdudi khungi resident amata nate khau khunda leiba household amata sunate Prime Minister na hogdokiba National Makhana Scheme of India ge makhada Manipur da thangjingi chathok hengatnanaba sendong leina yonba yanaba thabak paikhatnanaba Manipur gi Horticulture and Soil Conservation Department na Nodal Department oina thabak paikhatpa hore haina Commissioner cum Secretary Thaithulang Pamaina haikre Agricultural and Processed Food Product Export Development Authority APIDA Man of India amasung Foundation for Innovative Packaging and Sustainability Mumbai na Horticulture and Soil Conservation Department Manipur ga khusamnaduna Innovation Packaging for Export of Ginger, Turmeric, Large Cardamom amasung Bamboo Shoot Pickle gi nongmagi oiba Capacity Building Program hogdokpaga mari leinana Manipur gi Horticulture and Soil Conservation Department gi Commissioner cum Secretary Thaithuling Parmaina wafamasi phongdokhibani Sanjen thongda leiba Department of Agriculture gi Farmers Training Hall da pangthokpa thoram aduda Commissioner cum Secretary Thaithulang Parmaina makha taraduna packaging ase agro horti business sector asida yamna maru oi lamdam asida puthokliba chathok singda chahi da chaba ngamloidabagi chang hena puthokpa mahai marong leidi hena puthokliba adubu mapanda thadokpada packaging ase tangai fade masida innovative technology marketing ideas puthoklaga matam kuina liba ya halaga sendong hengatna balambi sembatai masigi pandam masida mityeng thamlaga atopaga changdamnaba yaba food packaging technology puthoklaga agro horti business chakhwat hannabagi lambi ama piragani haike which aim to take full advantage of our traditional knowledge in the cultivation of thangjing. You know, thangjing, this is one of the items that cannot be missed in any of the Manipuri barakhana or even individual family kitchen. I have seen this marketing of makhana in Delhi that will become one of the superfoods in the future. I hope this new scheme will really promote the preservation and protection of our wetlands as well as bring about economic benefits to our farmers in the state. Horticulture and Soil Conservation Department ke Director K. Debatata Sarmana khongthang asi lamdam asigi horticulture amasung agri da leiriba export potential asida ahongba purakpada mateng oigani haiki lamdam asigi ojoriba biodiversity asina horticulture crop marang kaina puthokpa ngamhali chahi amada ki hom metric ton lakh amaga supna manga lafoi metric ton lakh amaga ani Chitafon metric ton listing tara nipan ga chaunga ga yankhai manga kiwi metric ton listing ani ga chamanga puthokli state asigi oina GI tech fanglaba top topa mahau leizadaba kachai gi champra Tamenglong gi komla leiri spices ki oina su metric ton listing humpu tara nipan ga chamri humpu humdoi yaingang metric ton listing yankhai u morok metric ton listing manga ga chanipan ga yankhai humdoi GI tech fanglaba sira khong chili leiri Chang asi yong na puthokpa ngamlabasu uhaina chada nifu mana masingda chada kunmanga spices singsu infrastructure matik chada ba cold chain gi khudong chaba watpa ningthi jana packaging tawdabadagi mangli masina lawmi singda chawna mangjaba haiba adu oiraga lakli haiki Leiriba ekhoi entrepreneur sing yamna free oina hangning ba hangaga expert sing se makhoi gi maru oina Dr. NC Sahasigi Magi akang bagai lo tho oraga khoi gi lamdam sigi kanaba tung koina food sectors this da khoi na si 40% losses liba 25% loss hoi riba si mayam sing se kan mangamaga masibu economic growth ta transform torga state ki apabo oir purak pa yana bagi damakta entrepreneur sing na thwai chang na tabiu Nupi singda ahenba pangal pibana nupa nupi animak thong manana chakotpa kunai ama purakani haina Manipur State Commission for Women gi chairperson Thumlik Thingningphang Mongsang na phongdokre wafamasi MSCW gi mityeng makhada Internal Complaints Committee GP Women College amadi GP Women College Alumni Association apuna kusamna duna pangthokiba Combating Gender Based Balance Strategy for Prevention and Support haiba hiramda pangthokiba nongmagi oiba workshop ka mari leina na phongdokhibani GP Women College ki library hall da pangthokiba thoram aduda chairperson Thumlipna mak haikibada kunai asida su nupi sing bu hanthana yengduna makoi gi mathakta miot minei chathabagi thogdok kaya thorakli nupi sing da chathaba miot minei gi case kaya commission
Thizinlaba matung makha tana thoktananaba lokhatpa khongthang oina nupi nupa right manai amadi nupi singi right ngak senduna thamgadabani haina miyamda workshop amadi seminar kaya pangthoktuna awareness piduna lakli hogalakli banahasingna gender based balance ki issue sing mamutana khangminaduna makha tana pamdaba thogdo wathok sing thoktananaba hotnaminasi haina appeal tokhi Pulse 2025 Faina Mingthonba Bubble Beats ki Nipan Suba Chahi Thoram Pangtokre Thoram Aduda Wangkai AC ki MLA Thangsam Arun Kumarna Bubble Beats na angang singidamak paikhalak liba thabak sing ubada apen bafawi masida angang sing asi makhoi gi fumduna leiriba haithoi sing thoiba sing adu thidoktuna makhal makha kaya gi activity pangthok hanbagi mami chawna tai haike masi yamna maru oiba khongthang amani school haibasi larik laishu khakta tamnabagi mafam nate masida makhal kaya gi makhoi na hairiba khangliba sing adu uthoknabagi fampak amasune masina angang sing asibu matik chana achangba mioi ama semgatpada chawna mateng oigadori bani hojiki matamda larik tamba khaknatana co curricular activity sing su semgatpa mathautai afaba angang ama semgatke hairabadi academic amadi co curricular activity ani asi punna chatminaba mathautai masimak Bubble Beats preschool and daycare gi oza singna chapchana takwi tambirambagi mami chawna tai haike Bubble Beats School and Daycare gumba kaya aikhogi lamdam asida masing yamna leirabadi lamdam asigi angangsing asi semgatpada chawna mateng oigani haike Sigumba school sing asi koi parents sing desu support obiba duga aina yam maruina pi bangang sing preschool gi adagi daycare da leiri bangang sing pawbuda oza sing jena kotoktana yam kan honor ga angang sing asi ma gi lambi sembi dise adugi matega koi kunumna appreciate tobom thoi adugi matakta sigumba school kaya ama Manipur da la kan ne koi ga paba angang sing semgol ka toba duga paba citizen la ka doba duna koi leibiri ma khoi punamagna koi sigumba school sing asi support tobom thoi aina agi ma ke tamsagi One Vision Manipur Kauba NGO amana foreign funding makada yum sabigani haina Manipur ge beneficiary chani humpu hen badagi lupar crore ahum hena khongatlaga lot kre hari One Vision Manipur Kauba register toba NGO asi secretariat manungi DRDO da nodal officer oinba khumukcham ibochaw kauba amana chalai bani hari hiram masagi matang da Manipur sanga sagatlup masalgi palace compound da leiba office da pangthokpa paugi mifamda masalgi president yumlembam yaifabana fongdokpada Manipur da hojik oriba fibam asagi khudong chaba lauraga yum laitaba sing yum sabigani haina One Vision Manipur na Manipur gi tongan ba mafam singdege mioi amadagi yamdrabada lupa lakh ama makhaidagi lakh taruk fawba lokhatlambani hairi hariba beneficiary sing asidagi lokhatpa senfam dagi apikpa senfam khara One Vision Manipur gi makhada leiba engineer contractor singda piraga yum saba hauhanbani contractor masana puthoklaga saba loishin kiba yum su yaure adubu One Vision Manipur gi office thong loan kibana thabak pumnamak lep kibani NGO sing register tawriba cooperative register tawriba singna Manipur da NGO singna kari tawri yengsin bibaga loinana mari leinaba singna action lakhapina ba fongdorakle konga kriba senfam singa sigi matangda numit tarani gi manungda leibak miyamda sengdokadabani hairi masalnasu One Vision Manipur hairiba NGO asi thingjillagani haike Khumukcham Ibocho nodal officer oina secretariat leiriba sina mayam jindagi paisa lupa lakh ama makhai deina lakh taruk phauje khongko khara kanda apikpa senpong khara makoi gi contractor sing da pira kanda yum chaba khaga howal kanda loiba khara zuyaure aduga sukya saba hogdriba aduga saba howraje haraga yumje sidu olaga yumje thadu olaga sada na hojik barada leiba imungju yaure tare sigi scheme jigi makhada yum sane na akoigi One Vision Manipur bu thajaraga changakhiba beneficiary sing sigi marakta masalgi site gi haijin inglibadi sumaina NGO ma tawrakanda asaba fake wow other pirakanda yum sabini aiduna Manipur miyamda namthak tawribase masi Manipur gi miyambu apangba siba adumba mani aduna masalna asigumlaba NGO tawriba asigumba fraud tawriba NGO singase government na ju aduga mari leinaba department na ju cooperative register
body singjinaju yengjin birakanda kayam chumna tawri habaje mai leinawa department naju yengjin birakanda waraga leiriba Manipur sida hena waba piba hena awaba chaitheng piba sugumba fraud tawriba NGO sing ase yari makai government naju thingjan biba aduga masal gi side gi ju hairiba namthak tawriba NGO sing ase kudak tagi akoina ju thingjelagani aduga makha tabada loksan griba khongat griba paisa jing ase handokani haibagi oiba aikoida numit tarani jigi manungda aikoida masalda sengtok kadabani leibak miyamda sengtok kadabani haibo wapung kharaje masal gi side thamje NGO sigi makada fake work order piraga contractor masana sel puthoklaga yum sahalaba matungda One Vision Manipur gi office thonglon kibani amadi DRDO the nodal officer oriba khumukcham ibo chauhariba mioi asigi pau faunaba fangkidabani haina NGO asigi makada lairiba contractor amagi maikaidagi phongdorakle Community Network for Empowerment Konamadi National Viral Hepatitis Control Program NVHCP Nakusinana Sinduna International Testing Week ITW ki Tharam Always United Test Racist Act Haiba Thimda Pangthok Lagani Haina Kongi General Secretary Nalini Kanta Rajkumarna Paumishingda Phongdokre Palace Compound Laiba Kongi Office ta Paumishinga Unabada Nalini Kanta Rajkumarna Makha Takibada Listingani Kundagi Coalition Plus Koba Body Amana Haukibadagi Malemgi Lebak Nifu Tareta Pangthok Nariba Thoram Asi Manipur Dasu November Tara Tareta gi Hauraga Kunhumdoi Fawa Chathagani Campaign Asida Sex Worker LGBTQI+ Drug Kappa Singi Marakta Hepatitis B virus Hepatitis C virus Amadi HIV Amadi other sexually transmitted infection STI Singi test Auraga Makoigi status Kangdoklaga Hepatitis B negative Oram Lagana vaccine Kapthokpa C positive Oram Lagana Laying Bagi Tabak Sing Paikatkani Haike Samla Arab the community-based organization the main sex worker people who gender transgender highly group since health seeking behavior like the health services assess Tawada Ada Tawanda Mu Kamuka Putano Oivanina testing with Haganapan Tasima Pampoga highly new since HIV hepatitis B hepatitis C and STI cano infection the Oiba testing since the result of Magi testing amadi treatment the uptake Galabnavagi Democracy campaigns canoto. 100 ki 2025 ki international technology testing long campaign ki kudong sa khaliwa activities hana gumna HIV hepatitis B C screen dawrani tongan private drug treatment center mangaga koi tang tarani pan yengagi oraga tawgani ruga tang population kunsina special care amu koina konsi da koina high risk anyone who is willing to undergo hepatitis B and C screening vaccination is the laga tara again ani bo awaya no kudong cha ko kano tawni Thoramadu NVHCP State Nodal Officer Dr. Rosi Rajkumarna Kongumba Community Based Organization Singna Test Toba Beshin Kapthokpa Amadi Laying Bagi Thoram Paikhatpa Asina Maram Kayadagi Masak Khangdokpa Ngamdraba Singda Kana Bapiba Ngamgani Haike Manipur gi Oinadi Organization Singna Thabak Fazana Tawbana Maram Oiraga Hepatitis C positive Oibagi Mi Masing Kwaidagi Masak Khangdokpa Ngamba Singi Manungda Ama Oiri Asumna Matam Chana Khangdokpa Asina Matam Chana Layeng Hauraga Makhatana Sandoktana ba Chekshin Tharang Lokhatpa Yai Listing Ani Tarama Pandagi Manipur Dasu National Viral Hepatitis Control Program Paikhatpa Hobana Hana Testawa Beshin Kapthokpa Amadi Layeng Bada Sel Yamna Changlamba Adu Hauzikti Lemna Pangthokpa Yarabanina Handaki International Testing Week Asina Kana Bakaya Piragani Haike Hepatitis B ga sagona na hingliba mioise 40 million leba ma akogi India da whereas hepatitis C ga sagona na leiri sidi ko akogi 1 to 4% gumba khetane na haibi yaiba adubu akogi northeastern states aduga injecting drug users yamna leiba mafam asidadi hepatitis B sidagi C sine yamna hena lei haijariba akogi world gi scenario aduga Indian scenario sindagi kitang divert tawe haina thamjagi sigi maruoi bo wafam di asagi route of transmission sidala haijariba
road transmission se khangmina rakanda da akoina masi ngakthok pasungam gadori baneba karmaina akoigi Manipur na kamdona hepatitis C asina B dagi heliba no na haiba taragadi sharing of infected syringes especially amongst the injecting drug users sina neba ko aduga masidana maximum oiba Manipur gi oina su aduga North Eastern gi oina su sustainable development goal achievement ase yongna bo hona bada mayam sangdan hona mina dana aduga especially ko na sigumba sida ko mating pangbi ba si akoi gi suyam na chokthok sei aduga tung koi bada su akoi gi soi dana ai ko na haibadi soi dana mating pangbir kani haiba wafam je thamjaningi Geological Society of India GSI na chahi ani ge manungda amuk khaktang makpiba SM Nagvi Gold Medal lisingani kunmanga award fangkraba hojik na Madhya Pradesh ke Sagarda leiba Dr. Har Singh Gaur University a Central University da Department of Applied Geology da Professor and Head oina leiriba Professor Athopam Krishna Kantabu harau tayamna okpagi thoram ama ngasi Waikhomani Girl College Thobalgi Department of Geology na sinduna pangthokre loina na special talk ki thoram amasu college asigi conference hall da pangthokre thoram adu da resource person oina Professor Athopam Krishna Kanta Waikhomani Girl College के प्रिंसिपल प्रोफेसर हाइस मनोरंजन अमदी कॉलेज असी के जियोलॉजी डिपार्टमेंट के हेड डॉक्टर हिजम पुष्परानी ना मरु ओइबा मियोय सिंह ओइना सरुक याखिबगा लोइना WMGC की ओजा सिंह अमदी महिरोय कयाना सरुक याखि थौरम मदुदा इकाई खुमनाबा उत्खरबा प्रोफेसर अथोपम कृष्ण कांताबु WMGC के माइकाइदगी अचंबा खुदोल पीदुना हराव तयामना ओखी लोइना स्पेशल टॉकी थौरम अमसु पांगथोक्तुना प्रोफेसर अथोपम कृष्ण कांताना सरुक resource person oiki Global market ta import export mai pangna pangthokre haibadi puthokliba pothok adu sasinaba nataba asengba pot ama ohenaba changi haina handloom and textile gi director elangwam jitena capacity building program on gateway to global market import and export essential nomagi oiba seminar gi thoramda haikre mantri pukrida laiba IT park ki Manipur technology hub na sinduna hub asigi conference hall da pangthokiba thoramadu da director ilangwam jitena makha taraduna reserve bank ke meeting tawba matamda Manipur gi beneficiaries sing asi pothok yamna puthoklabasu non performing assist taduna adumak leiri masi kokhan ge harabadi beneficiaries singna makhona puthokliba pothok adu hongdokpa gi tangai fade amaromta bank na beneficiaries singda loan pibadasu khangna chanaba mi da pi kiba loina na mioi amatna pot ama puthokna ba hona bada thengna bada leiriba mioi aduna su chap mana ba thabak adu tongna na ba hona ba asina aikhoi masal amana amabu chingthana ba ge achoba maram amasu oribane matam amada Japan da mahakna kauna gi pothok sing asi khomna ge yonba matamda demand leire haiba khanglakpadagi quality control maintain tawduna saba yarakpadagi yamna yol hoba yaba adu pot adu ningthina yonba ngamde haike Hojik Pauda Manipur ki MSMEs haibatare RBI na pangthokpa adumba annual mogi thar khuding pangthoi bam khoi review meeting sida non performing asset tari bisi karamba sector mo haina Manipur da acheng yam chauna chawa role mo jaga am kalisi Manipur da pisa lonsa toriba kambu khutsa haiba haibi handicraft ke pot toriba kambu meeting ase makhoi gi sector sina 75% hena NPA tai paisa di chuptang number of NPA na swai aduga figure da ga doi man si NPA mayam tare Manipur NPA mayam tare aina haining ibu question di NPA tare adu ai gi sector ko inati NPA tare ba kanamu entrepreneur ba kanamu weaver ba kanamu artisan ma any of the beneficiaries NPA tare haiba tare ga di handloom and handicraft sector gi damak di NPA taninga so lete kedor badi man sarkar ne piriba department ne piriba masigi scheme ji makhada man masigi kana basing ji tep torokanda department of scheme de ma to sa charbam tamda ma NPA taninga sa so lete but the question is that at the time of the selection of the beneficiaries department ne kanam khande mase bank level kam kusina mana thokpa pumpi bi bane they are getting some target from the government there target 3 anga mai khanga tanaba pumpi bi bane
Manipur gi punna stall taramapan handloom and handicraft yauna Manipur dagi puthokpa pothok sing nifu mari suba international trade fair lisingani kun manga utuna Manipur gi pothok na malem gi miyam da utnaba sem sare Manipur gi pothok khakta natana Manipur art and culture traditional fashion show su pangthokadawri haina Bharat Mandapam da pangthokpa nifu nithoi suba international trade fair hogdopa numita ISTV news ki correspondent Seram Roses na phongdorakle Gojendro na makata na trade fair da yauriba entrepreneurs sing asigi achangba paisa sing amadi leifam su Manipur lengak na puthokpani haike bara adagi fight ki bara adagi kalimamda haiba sa amata lawdana state government na padana sidamna ya padana chimbi masri da ko kadaba sena ko meite ki amna hai singba ko ki meite hai singba thangka adagi thangka kani adi ko ki meite ki yam hai ba ko modung ko khongba kani adagi ko ki jagoi ras lila then fashion show jo chagani National Awardee amasu ariba Mailum collection ki proprietor G Santina ISTV da phongdorakpada handaki stall formliba participant amatadagi paisa puthok hande hairi industry department na khanbiba mayam se yamna nungairaga lehawi karigino haibada mamang gi dagi akoi gi stone gi paisa thiba adagi thibigre adagi laibhang gi paisa tingre aduna officer san ko je loina lit tawraga pubi base si mu nungaiba leite na akoi gi stone gi mayam sakhiba mayam na ko haibire Palem Panthau Cultural Trust Langzing Achoba Imphal West District Manipur na Sinduna Trust Asigi Aurai Sangda the aesthetic of protest artistic and literary response to social justice Saiba Hiramda Numit Nini Chathagadaba National Seminar gi thoram hodokre Numit Nini Chupna Chathagadaba Seminar adu Manipur State Social Welfare Board Trust ki former chairperson Dr. R.K. Nayansana Amadi Art and Culture Department ki former assistant director Hawbam Chitrana Maru Oiba Myoising Oina Sarukyake Trust asina chahi amagi manungda national amadi international seminar amamam pangthoktuna lakpagi manung channa seminar asi pangthokpani seminar asida apunba paper reader kun mapana tongan ba hiram singda paper present tawgani ngasigi ahanba numit ki ayukta ahanba seminar gi session da DMU gi School of Humanities ke din Professor S Lanchenba mitaina moderator oiki session aduda paper reader nipana che pathoke nungthilda pangthokiba seminar ani suba session da Manipur University ke Department of Manipuri ke Professor Wahengbam Kumari Chanuna moderator oina sarukyaki session aduda punna paper reader taretna che pathoke Manipur Legislative Assembly ke lisingani kun manga dagi lisingani kun taruki term gi nauna thaupugadaba Press Advisory Committee gi ahanba mifam pangthokre mifam masina term masigi chairman oina Shanghai Express Manipur gi editor Khogendra Khomdram amadi vice chairman oina Amzu gi president oiriba Asam Bhakta na khanke mifam loiraba matungda Manipur Legislative Assembly gi speaker Thokchom Saityabrata gasu unaki Huzigatim babrema tanglongminasi Onglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break ki matung makha tarakpa pawda Association of CC School Alumni gi ahanba get together Chandal District Deputy Commissioner Oriba Laistram Nanda Kumar na athoiba mitung oiduna tera sapam nairak maning laikai da leibi CC Ritor
Principal Sinam Indrani yumda pangthokre. Thauram maduda RIMS ki Department of Urology da head oiramba Dr. Sinam Rajendra, Transfusion Medicine RIMS ki head Adhikari Mayum Barindra, Hospital Asima ki Department of Psychiatry ki Professor R.K. Lenin, Retired Principal Sinam Indrani amasung Rita Debina Maru Oiba President Members sing oina sarukyaki. Thauram maduga mari lainana Professor Rajkumar Lenin na afaba thabak ama tawada khurau khara thangnaba ningai sangdanaba haiba asidi afaba thabak tawbagi machatni masina bu hena thabak adu khumang chawsina tawraknabagi thongna pibani haina phongdoki. Thauram maduda Chandel District ke DC Laisram Nandakumarna mahak masamak mahiloisang asida mahai tamlakiba mahairoi ama oibana Alumni Association asina tauba amadi taurakadaba thabak thauram singda saruk yabata natana pangba yaba mateng pangani haiki. Thauram asi harau nungaina mai pangna pangthok minakibata natana loisilakpada Jaklen amasu chaminaki. Manipur da punna khundamina riba furuk khuding mangna sports ta Manipur gi mai puraktuna fida ama kaliba asida lakadari batara nipan laksuba Manipur State League ta su punna saruk yaminaduna mapung fahan biyu haina phongdokpaga loinana saruk yagada ba Tidim Road Unique Gami Players Union Drugpu Football Club Nambol gi sanaroi sing amadi official sing na set kadaba Fizol Singh yenthokre CC Meet ke winner oiba ngamkraba Drugpu Nambol gi sanaroi amadi official sing na set kadaba Fizol Singh adubu mateng panglakiba ITC Masla Division gi Cell Officer Longjam Rosan Kabui Salang Maiba Healthcare Private Limited ki MD Dr. Khwairakpam Herozit IP Enterprises Nambol gi Proprietor Naurem Opendro DSA Bishnupur gi Vice President Thaunauzam Dinesu Sarukyaki Thauram maduda Trukpu Nambol gi President Chingakam Raghumani Secretary Chingakam Ozit Development and Protection United Voluntary Organization Nambol gi Working President Konsam Suleshona Chingba Myoy Singsu Sarukyaki Trukpu gi Manager Pukrambam Ibotombina Asian Football Confederation gi mityeng makada Amphana Sinduna Pangthokadoriba Tara Nipan Suba Manipur State League asida Manipur miyam na susarukyaduna sanaroi singbu pukning thogat piyu haike. Manipur da leiriba purukhudimakna hairiba Manipur State League Trampan Suba si edition asibu sawat piduna thoidona masak naiba adum mapung phana pangthokpa ngamba adum leba tournament ama ohen miners raiba wapong asi Manipur da khunda minariba purukhudimakki mapamda thamjabaga loinana mau sadagi sports service da masak thokna leirlabi state asi amuke hena mai sek mangan naiba state ama koi purukhudimakno ohelasi aiba wapong asi norungna tamjare. Young Citizen Social Club na sinduna hauba mara kangjam laikai dagi chahi asigi oina tongan ba exam singda makok thonglakraba mahiroi amadi atopa hiram singda mai paklakraba singi okpagi thoram hauba mara kangjam laikai community hall da pangthokre thoram madu dai Miss Pacific International da award kaya phanglakrabi Danip Kangjam chahi asigi NEET exam da mai paklaklabi Nancy Salam taekwondo gi Governor Kapta gold medal phanglakrabi Kangjam Tania CBSE na loba 12 exam da first division da pass tawrakrabi Haisnam Tarubi amadi Kosem na loba class 12 exam da first division da pass tawrakrabi Angom Yaipubi pukning thogatke Thauranga mari lainana irengbam ikendrona khunai amada punna hingminariba aikoi punna punsilaga malem gi oina honglakliba sakhatpa asida yawba ngamnanaba punna honaminaba tangai fade khanbadage thauramasi sinbani haurakliba nahasingbu makoina honariba hiram singda haktengnana mateng pangluba ngamdragasu makoina mai paklakpada thagatpa phongdoktuna tungdasu atopa mai pakpa nahasing thoraknaba lambi uhanbasu tangai fade khanbadage asigumba thoram asi chahi khudinge pangthokpani haike koina honajari sidi angang aklakpa hobli ba meter angang singi talent si ahanadi teens the point importance and longna me the ten day to phong lo but ani ki importance da aham bagi lan famani se te encourage sok jobani koi club ki hane mamang de lagi ba decision mayam logi ba hanji ga laikai ki senior citizen adi annual general body de logi wari mayam ting matung ne log jobani at least that's it on the PDC, the only public, just a token of love and appreciation. This will be the exemplary to the younger generation.
हौगलक्लिबा लेसाबी मचासिंगतगी क्लब अमा ओइरिबा निंगोल क्लब आसिगी लिसिंग अनि कुन मंगादगी लिसिंग अनि कुन निपानगे नौना थौ पुगदबा थौमी खलनबगी क्लब आसिगी ओइबा जनरल बॉडी मीटिंग अमा फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन पोस्ट की असिस्टेंट सेक्रेटरी ऑर्गेनाइजेशन ओइरिबा सिंथांगंबा लाइस्ट्रम यावना पांगथोखरे मिफम अदुना वाखलोन अमता ओइना यानादुना नौना थौ पुगदबा सिंग खलबा मतुंग क्लब की नुपी मचासिंग असिना इरमदम आसिगी याइफनबा थबक थौरम कया हेना मंगम साना लुपके चटना पथाप गांगना पाकथोक जगनी हाइना हाइरोक पार्ट 1 दा लैबा इकोप निंगथौगे लाइबुंगदा फोर्स के असिस्टेंट सेक्रेटरी ऑर्गेनाइजेशन ना वासक चरोल पाथोकतुना नौना खलबा थौमिसिंगा थबक पीबा हौनबा वासक लौखे निंगोल क्लब असी मयाई काबा निसागे इपाक्तगे लमदम असी कन्नबा नुपीसिंगे महै मसिंग मपुंग फाना हाइहनबा नुपीसिंगदा मियोट मिनै चथा हंददुना मसा फना लैहन्नबा अमदी नुपीसिंगे लेंगाक लोंदा खुनाई लोंदा लोइनना सरमिट लोंदा खुनाई असिदा अचौबा फिदा अमा कन्नबा ngamnaba लिसिंगनी तरा निपांदा हाइरोक्ता साफोंग लखिबने ngasiगे नौना थौ पुननबा खलबा सिंगदी प्रेसिडेंटा लाइस्ट्रम बेम्बी वाइस प्रेसिडेंट दा खुंद्राकपम पूजा मोइरांगथेम परमेश्वरी सेक्रेटरी जनरल दा मोइरांगथेम इनुंगानबी चनु जॉइंट सेक्रेटरी दा हाइक्रुजम देबिकाना चिंगबने मणिपुर की अहान बाइना टीवीएस ना नौना पुथोकपा हाइपर स्कूटर एंटोर 150cc की गाड़ी मचा अमंगसी संगाई प्रौदा लैबा तुलसी टीवीएस ता लॉन्च तौख्रे थौरम मदुदा तुलसी टीवीएस के मैनेजर विद्यासागर सुखामना गाड़ी असी एबीएस ओइबता नतना गाड़ी एक्सीडेंट थोकपगी चांगदा यामना हंथबा सेफ्टी फीचर कया अमा यावरी मसिदा नतना नुमिदांगी मतमदा गाड़ी थौबदा प्रोजेक्टर हेडलैम्प मरी यावबना अमंबगी खुदोंग चादबा अदु लाइना ngakthok halli amadi गाड़ी असिगे डिजाइन असी एयरक्राफ्ट डिजाइन ओइबता नतना स्मार्ट कनेक्ट फीचर कया सु यावरी मसिना लंबी के एक्सीडेंट थोकपदा स्मार्टफोन के कनेक्शन तौदुना कंपनी दा इमरजेंसी कॉल तौहंदुना यामना लाइना खंबा ngamhalli गाड़ी असी शोरूम प्राइस ना लुपा लाख अमगा लिसिंग तरा अमदी लुपा लाख अमगा लिसिंग कुनिथोय पीबा ओइगनी हाइरि सिटप खोटपगी अखोगी सांगसे याम हंदबा स्टेबल याम ओइबा गाड़ी ओइदोइने सिसे प्रोजेक्टर हेडलैम्प मरी नि यावसे नुंगांग थौ मतमदा अखोगी यामना मम्बा जगादसो अखोई याम आना नुंगाइना थौबा फंगनी अदुगा मागी स्मार्ट कनेक्ट फीचर मैम याव स्मार्ट कनेक्ट फीचर सिदा अखोई याविसे फोन गा कनेक्ट तौर मतुंगदा गाड़ी तुसनबा खोचनबा एनी इमरजेंसी एक्सीडेंट लाक मतुंगदा अखोई इमरजेंसी कांटेक्ट दा अखोई डायरेक्ट मैसेज नत्रगा कनो चटपा कंपनी दे कॉल चटपा माइना तौरगा अखोई मा सोए पले एनी लोइनमक यावै सिगी पोसिदा अदुना सिगी जे एयरक्राफ्ट डिजाइन सु ओइबने सिजे अखोई गाड़ी थौगलक मतुंदा एनी पावर सु याम पीरनी माना अखोई एंटोक आगदे अखोई हाना दे अखोई पावर की दम लेना को अदुना थौ मतमदा याम नुंगायने अदुना अखोई लोन नुंगी फैसिलिटी मैम से ले अपिक डाउन पेमेंट दा ईएमआई मसा हुलगा दम लौबी यानी को मणिपुर साहित्य परिषद इम्फाल न साहित्य बुसन मिंगथोन पीदुना इकाई खुमनख्रबा लेखिद्रबा अयिबा कबिराज मोइरांगथेम राजेंद्र के मेमोरी द सी वेब्स मणिपुर कबिराज मोइरांगथेम राजेंद्रना मणिपुर ट्रांसलेट तौरमलबा वारी मचा लाइरिक सरस्वती तुरेल की वारी अमदी सी वेब्स मणिपुर की फ्लिकर हाइना मिंगथोनबा तरानिथोय सुबा इंग्लिश पोएम इशू पुना लाइरिक अनि तेंथा माया लेखाई दलेबा लेखिद्रबा कबिराज मोइरांगथेम राजेंद्र की युमदा हानागी मिनिस्टर डॉक्टर एम नाराना फोंख्रे हाइरी केक्रू यारी क्लब यारी पो केवाईसी वाइना इम्फाल की नॉर्थ एओसी दा लेबा डॉक्टर हेलेना आई हॉस्पिटल एंड इंस्टीट्यूट का कुसम नरगा नोंगमगी ओइबा लेमना मिट चेकअप तौबगी थौरम अमा थौबाल डिस्ट्रिक्ट के यारीपोक के क्रू लाइमांग कम्युनिटी हॉल दा पांगथोक्रे थौरम मदुदा डॉक्टर हेलेना आई हॉस्पिटल एंड इंस्टीट्यूट के डॉक्टर चिंखै गानबी खुंदोंग बमना लुचिंगबा डॉक्टर अमदी अते स्टाफ सिंह टीम अमना के क्रू कुल गे मियोय चामरोमदा लेमना मिट चेक तौखिबगा लोइना मथौ ताबा हिदाक अमदी अनोक सिंह लेमना फंगहनखे मिट चेकअप अदुदा नुपा नुपी पुन्ना मियोय मंगा सर्जरी तौबगे मथौ ओइरे खंगदोकपा ngamखि मखोय मंगा अदु डॉक्टर हेलेना आई हॉस्पिटल एंड इंस्टीट्यूट ना लेमना ऑपरेशन पांगथोकनी हाइरि ahal chahi humra yoraba ngawdong tekre kana su khangnaba moising su ekhoina adum mating pangbi operation tobiba adaga simafam se lakcharaga haiba tare ngawdong leba patient sing ka mafam se lakcharaga ekhoina patient sing do collect tobiraga akhoina free accommodation su pibiraga akhoina angam mating da operation su moi gi tobiba tikata hai aroy badamaro pawmu kana pizari Ising Pikre Hana JJM dashboard list tholakpada cookie amata tadaba anal biles kunda cookie gaming mayam ama yauram le hari
amasung Manipura thangjingi sathok hengana sendong laina yonba yanaba thabak paikhatnanaba Manipurgi Horticulture and Soil Conservation Department and Nodal Department oina thabak paikhatpa hokre hairi Hozik fawbagi oina STB na pizaba pawmatang astel sinjare miting tabi pumnamakpu amukana klumjari